अहंबमक्तदा EPAC TV News na adumbu taramna ukchari. Meiteida singna Kuki jo singi lamphawraga chatlaga Siroy Lili Festival saruk yaba yaroi matik chaba thabak lakhottuna tamthiba phal phangangani haina Kuki jo land protection command ko lup amana amuk han Meiteida singda aki akhang pirakkhre jolen@gmail.com khatam yawba reference number amadi tang haptaba cherol amada Meiteida singna Kuki jo na khundaba mafam sing phawduna Siroy Lili Festival yawba haibasi khatnaba hobani haina logan tamthiba phal phangani Kuki jogi lamda changchilakwa Meiteida sing mapung phaba sakti kaya sizinaduna chap chana thingani adum oinamak Siroy Lili Festival gi oiriba leigiba culture gi masak magun sing adubudi awangba thakta kai kumnagani loinana santi oina festival pangtokpa haibasi Kuki jo sing apamba amasuni adum oinamak Meiteida sing Kuki jogi lamphawrga chattuna festival asida saruk yabadi yaroi hairi panba yabadi mamang thaktasu Kuki jo village volunteer eastern zone haiba asengba leitaba lup ama yauna TSO Delhi gi president pauja khuk guite ko Mioi amana chap manaba kian khanganbagi thong chathakibusu leikhraban nakal amaromda ngasidagi hawduna tangkun mari phawbu ukhulda pangthokadoriba manga suba state level Siroy Lili Festival asida saruk yananaba chathok chasin tawriba Mioi singda asoi angam thoktanaba police na lokhalakpa checking thorang hanadagi hena kanjinkhre Festival asida miyamna mapung phana saruk yaba ngamnanabagidamakta festival hawba numit haibadi ngasidagi hawna tangkun mari phawba Manipur State Transport MST gi dedicated bus service leigani Kuki jo kangbu amane festival asida saruk yanaba Meiteida singda Kuki singna taiba jaga singda phawrga chatpa yaro haina phungdokhiba adugi matung tarakpada KSSO Delhi gi president pauja khuk guitena buffer zone gi manung chaliba Kuki singi mapa mapugi lamphawrga chatpa Meiteida nupa nupi amata lemna tharoidabani haina publicity chatkhiba adugi mari leinana festival asiga mai manungda chathok chachin tawriba Mioi sing asoi angam yawdanaba police department Meiteida hanadagi haun akanba section thonglakkiban festival manungda asoi angam thoktanaba regular security review meeting toina pangthokpa yauna festival asigi security arrangement tawriba adu mapung phana yengsinaba senior publicity officer kaya amasu deploy tawre Impaldagi ukhul phawbagi lambi gi sarukda hanadagi hauna fisking amadi checking tawduni hengalakpaga loinana patrolling su kankat hankhre festival asigi damakta tourism amasung atai department singi official kaya hanana festival pangthokadori mafam singda thungkhre maruoina Kuki jo organization ni haiba amana Meiteida singda kian khangankiba aduga mari leinana Imphal ukhul lambi gi Kuki singa taiba yengang pokpidagi Mahadeva phawraga litan phawbagi marakta ahenba security force deploy tawri Haiba jaga asida taribasi apikpa Kuki khul khara khaktani ukhul district asu central amadi state force ki ahenba force deploy tawre festival manungda ahenba security force kaya amasu deploy tawgani karima mathau tarakpada ahenba reinforcement changsinabagi damakta makhatana wireless communication singbasu mikupnhum singna thorang tawduna thamkhre tangkhulnaga community ki volunteer kaya amasu imphal dagi lakpa tourism asoi angam thoktanaba security force ki mateng pangli hainasu Pau gi source sini makhatari Pau gi marakthna atenba brick amatang Admission open 2025-26 New Model Higher Secondary School 11 Science Thawal Moijing MI Road Laiba New Model Higher Secondary School 2025-26 Class 11 Science the mean select nabagi form thaba hojare Council ki exam 2025 ki result ta 100% first class success oikraba school ni Physics Chemistry Biology Home Science ki matik charaba laboratory leraba amadi qualified amasung experience leraba oza singna takpi Tangiriba school ni Lairabagi Pankai Makata Laiba Mahiru Yabu Sel Isang Jangana Larik Tambayaraba school ni Arapatiki Lakpa Nupamachan Masasing transport facility amasung boarding facility su school asida fangdigani metric exam da mark wangna fangduna pass toraba Mahiru Singidama free student set khurung chabasu bizagani ngasimak New Model Higher Secondary School da laktuna link sambiu akupamayol gidama contact number 8787346039 natraga 7005135521 da tanariu Pau singa sigi saruk am oina national amadi international gi oiba pau khara update tawjage America gi president Donald Trump na India amadi Pakistan gi marakta akiba phanglaba nuclear gi lang thoklaba yai haina phongdokhre panba yabadi India amadi Pakistan ani gi marakta thokiba me gi tang taruk te gi tara phawba gi marakta thokiba
Langi matangda Donald Trump na tongan mafam kaya phongdoktuna malemgi miyam kaya bu chamamnahanba pohonkiban. Mahakna India amadi Pakistan gi marta lan leban kibani haina phongdorki wafam India na su aranbani haiba leikhraban. Lala si lepna nabagi damakta Donald Trump na Pakistan da business ki oi wafam kaya pusinduna mateng pangani haibu wafam su phongdokpa leikhraban haina su paugi source sin makhatari. Sayol amarom fazil lakadoro ba India amasung Pakistan gi Director General of Military Operation gi barakta yanaba proktuna thamliba ceasefire gi expiry date leite makhatana adumuk chathakigani haina Indian Army gi official gi maikidagi hair. Sayol amarom fazil lakadoro ba India amadi Pakistan gi Director General of Military Operation gi marakta yanaba proktuna thamliba ceasefire gi expiry date leite makhatana adumuk chathakigani haina Indian Army gi official gi maikidagi hair. Wafam masi leibak ani gi military gi oiba marakta hana leinaramba ceasefire adu loisilagani haina pawama miyamna phongdoknarakpadagi clarification oina pirakpan. Thasi gi tangtrani thoidagi India amadi Pakistan gi DGMO singna military gi oiba thabak tawngsing amana amagi maikeida chathaba lepa haina yanakiba adu makhatana adumo leikigani. DGMO anina wari sanakibada nakal anidagi nongmai maru amata kaptanabagi wafamju yauri. Loinana aggressive oiba mongda thabak thorom amata chathanadaba haina su warip nakiban. Indian military gi maikeidagi Pakistan gi oiba foreign minister Ishandara phongdorakpada megi tangtrani pangi nuthilda ceasefire adu loiri haibu wafam adu yakide. Maki wafam adu Pakistan gi oiba news channel GO News tab thamlakibani hair. Isak darna thamlakibu wafam sing adu DGMO singna megi tangtra da pau phaunaraga megi tangtrani thai phauba ceasefire leigani haina hairakhiban. Madugi matung megi tangtra mari phauba amuk sangdok onkiban. Aduga megi tangtra mari gi wari sanabadana tangtra nipan phauba sangdok lei haibu wafam thamlakhiban. Adubu Indian Army gi maikidagi di sangdokpa adu loisinbagi wafam leiti haina su source asina hair. Nakalamromda India na Pakistan gu maleng terrorism yokhat palebak amani haina mayak seng uthoknanaba delegation semduna lebak kaya da chatnanaba warip lawthraba matung Pakistan su madugi paukhum pibu oina makhoi oiba delegation sing miram da thananaba sem sari haina mamangda foreign minister oiramlaba amadi Pakistan People's Party gi luchingbu oiba Bilawal Bhutto Zardari na phongdokre haina lebak adugi prime minister office gi maikidagi hair. Wafam masi mahaka prime minister Shehbaz Sharif ka phone da wari sandraba matungda lawkhibu warip amani hair. Pakistan ki khongthang asi India ki political party punamak yawbu official type ki delegation amana United Nations Security Council ki member yawna tongan maru oiba lebak singda terrorism ki oiba mayokta zero tolerance makhatang chathakigani haiba paujil adu pinanaba lauthorakba adugi matung tarakpada Pakistan chu khongthang asi pekhalakpan. Pakistan na USA, UK, Belgium, France amadi Russia da handakta India na chathrakpa operation Sindurgi matangda paudam lugadawri haina su source asina hair. Laibak asida pangthokpa mikhal singda BJP na hanjin yamna chawna mai paklibasi laibak asida leiba opposition party sing asi pangal yawdaba maithiraba party oibadagi ni haina AIMIM gi chief oiriba amadi Hyderabad ki MP Asaduddin Owaisi na phongdokkare. Mahakna hai haukiba chahi tararom asida BJP na Hindu voters sing mapangal kangkhat handuna amat oina punsinanaba thorang tarokkiba asina maram oiraga mikhal kaya da mai pap ngamliban. Hindu ki vote chadi yankairamdi BJP na amat oina punsinba ngamli. Masida political party sing na lining di yengduna ticket piba amadi lining khenaba gidamakta miyam gi mihut oiba ngamloi haina khanwa wakhal sing atu thadokpa phai. Laibak asigi opposition party sing na punsinduna policy amagi makhada BJP gi thengnadrabadi makhoibu maithiba piba ngamloi. Chairak asida Viksit Bharat ki pandam phangnaba hotnabada political party sing na Muslim singbu vote bank oina uribu khalol asi thadoktrabadi phangba ngamloi haina su Asaduddin Owaisi na phongdokhe. Hamas militant amasung Israel ki marakta lanlo sinanaba negotiator singna yamna kanna hotdaringai marak asida ngarang midangdagi ngasi ayuk phawbagi manungda Israel na chathrapa air strike singda Gaza gi tongan mafam jingda Palestine macha chamaga kunthrarom Hatkhre haina Gaza gi health official gi maikidagi hair. Israel na phongdorakpada Qatar gi konung Doha da Hamas official sing akan mamongda indirect oina wari sanaduni yasinaba prokpa amadi lan passing thadok tuna lan lo sinanaba wafam kaya khanaba hotnari.
wari sanaba atuda Gaza gi saruksingi military gi oiba personnel sing lauthokpa amadi miramda chinduna leiba Hamas militant sing mafam matuda hanjilanbagi wafam Israel pokolakiba sing adu Hamas na yakidaban Israel gi senior official amana thamlakpagi matung inadi wari sanabadu kumang chawsin ngamdana leiri amrom da Hamas gi maikidagi thamlakki wafam dana Israel na pamliba asi makhogi oiba phajindan thamliba miyojing thadok pangaktan lan losinbagi thajaba pibagi wafam leite maram maduna makhoina hanadagi hawna demand tawduna lakiba khongpham madu ahongba leite official aduna makhata hibada Hamas gi maikidagi Israel gi hostage punamak thadokpa madugi mahutta lan losinba amadi Gaza dagi Israel gi lanmission lothokhiba makhoina thinglamba et pusilapagi khongthang adu handokpa amadi phajinduna thamliba Palestine masasing thadokpa wafamsing yauribani mayam asiga marakta ngarang Israel operation control haina mingthonduna chatarkiba ground offensive ta Mioi chamma kuntharam adu hatkiban bom thadarakhiba aduna imung manung kayagi Mioising puna sibi yauri hainasu pawgi source asina makhatari Malemgi tongan mafamsingda thokpa thodok wathok kayagi ipausing amadi saknairaba mioi kayagi wakhalloksingbu miyamda yauhanduna miyamgi mitnakong oihaliba EPAC TV News haiba News Networking YouTube channel amadi Facebook page asibu adomna like share comment follow amadi subscribe tawbiduna tungkoina miyamgi seba tawba ngamnanaba support tawbiyu haizari